Manipur World Cancer Day pangthoknabagum state asidasu cancer survivor of Manipur na senduna World Cancer Day gi thauram pangthokre. Together in fight, together in life haiba pauzalda tagel khongbal maning laikai de leiba maitai laikol da pangthokpa thauram aduda cancer ga sago naduna chahi kunba laikidraba khomdram ibem pishaki imung manung na piba ati visit award chahi kuntra ga manga hena throat cancer ga loina na hinglibi thongam lakluida khuchinaki Thauramadu Mari Lana medical field the labor expert Kayana cancer, Amadi cancer Lana Asidagi Karam Nangatokani, Narakpa Matam the Ningtina treatment of Tokpagi Kanabasingi Matanga Wanganki. Thauram Gamari Lana cancer survivor, Oibatan Atana cancer, survivor of Manipurgi secretary, Komdram Ritana, cancer, Hibelina Asi, Mighty Bapigi Hyderabadi cancer, Nare Haiduna, Wakal Waduna, Madilot Chinduna, Labagi Mahuta, Matamchana lying Laba Matam Dangamgani. Aikoina cancer laina asi yamna hena ki hangoina lauba chumloi haidaduna cancer dagi hena sathiba laina kaya amasu laidi haiki World Health Organization na kumjali singani ga yankai fawda cancer laina nabagi chang asi chada humfutara hengatlakni haina panari haina ritana nungnang ningai oibo afam thamladuna toina cancer awareness pibagaloina na karam na nadana bahot nagani naraba singna karamba laying pathap chathagani haiba ningthina khangba changi haina fongdoki Amarom the cancer laina gamari laina kudong chada balaglagasu cancer survivor of Manipur da pau faubirau organization asina angamba mating pigani hairi Thauramadu the Eastern Motors Pharma Division gi manager June Haikrizam Defense Minister Padak Awardee Major Moti Malangangom social worker CH Ningoli yauna cancer ga sago naduna hingliba miyosing na saruk yaki Cancer nare haisisu akoina phajana cancer se khangdabigi kibai waneba cancer se akoina phajana khangangadi ma se kari dobagi oireino kari torogadi ohendaba yai akoina kari toroga ngakthokba yai dagi nare na khalagasu kamain torogadi phana layeng ba yai gaise akoina adu phajana mun khangangadi cancer se kiningai kam tanate haiba sai thamjaningi kaigino da akoi mioi bina kiba haiba se khangdaba potsineba ko cancer se khangdaba ineba koina kiri se atopa laina mayam da koina awareness yam tawba tumana cancer ge awareness yam tawraga mayam yamna khangalagadi cancer se atopa laina chamana na khoni rai laina adum aidi loinaba cancer makal ayambadi loinaba control tawba ngami phan bangami